ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯈ꯭ꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯄꯨꯟꯅ 5ꯅꯤ, ꯅꯨꯄꯥ 4, ꯅꯨꯄꯤ 1ꯒ, ꯅꯨꯄꯤꯁꯤꯅ ꯈ꯭ꯋꯥꯏ ꯑꯇꯣꯝꯕꯤꯅꯤ꯫ ꯃꯕꯨꯡꯁꯤꯡꯒꯤ ꯃꯔꯛꯇ ꯃꯊꯟ ꯈꯛꯇ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯀꯦꯊꯣꯛ ꯅꯧꯊꯣꯛꯅ ꯌꯨꯝꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯍꯟꯗꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯄꯒꯤ ꯍꯧꯅꯕꯤ, ꯃꯕꯨꯡꯁꯤꯡꯅꯁꯨ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯑꯋꯥꯕ ꯊꯕꯛ ꯇꯧꯍꯟꯗꯕ ꯆꯥꯛꯊꯣꯡ-ꯐꯤꯁꯨ ꯑꯣꯏꯔꯣ ꯃꯕꯨꯡ 4ꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯤꯟꯅꯗꯨꯅ ꯑꯗꯨꯃꯛ ꯇꯧꯏ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯆꯠꯂꯤꯕ, ꯍꯜꯂꯛꯑꯒ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯕ, ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯕ ꯑꯁꯤꯅ ꯂꯣꯏꯔꯦ꯫ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯌꯧꯔꯛꯂꯒ ꯗꯨꯛꯄꯨꯗꯤ ꯃꯥꯅ ꯑꯗꯨꯝ ꯊꯥꯕ꯫ ꯑꯩꯈꯣꯏꯅꯁꯨ ꯃꯥꯁꯦ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯋꯥ ꯑꯅꯥ ꯀꯔꯤꯁꯨ ꯑꯃꯠꯇ ꯈꯪꯍꯟꯗꯦ, ꯃꯕꯨꯡꯁꯤꯡꯅꯁꯨ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯈꯪꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯦꯅ ꯌꯣꯛꯄꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯈꯨꯗꯣꯡꯊꯤꯕꯗꯣ ꯇꯥꯔꯤꯕꯅꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯃꯊꯟ ꯈꯛꯇ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯂꯨꯅ ꯇꯧꯔꯨꯕꯁꯤꯁꯨ ꯇꯨꯡꯗ ꯃꯥꯡꯖꯕ ꯉꯛꯇ ꯑꯣꯏꯔꯛꯏ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯄꯔꯥ ꯑꯃ ꯇꯝꯁꯤꯟꯕꯤꯍꯧꯔꯣ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕꯃꯛꯇꯁꯨ ꯍꯥꯏꯖꯔꯝꯒꯦ꯫ ꯃꯥꯅ ꯑꯩꯈꯣꯏꯗ ꯀꯦꯕꯒꯤ ꯆꯥꯡꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯦꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯀꯣꯏꯅꯕꯒꯤ ꯎꯅꯕ ꯆꯠꯄꯁꯤꯐꯥꯎꯕ ꯃꯕꯨꯡꯁꯤꯡꯗ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯂꯧꯔꯒ ꯆꯠꯄ ꯉꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗꯒꯤ ꯂꯧꯏ, ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯒꯅ ꯃꯕꯨꯡꯁꯤꯡꯗꯒꯤ ꯂꯧꯏ, ꯑꯗꯨꯒ ꯀꯔꯥꯏꯗ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯍꯪꯗꯦ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ꯫ ꯃꯥꯅ ꯍꯦꯛ ꯄꯤꯌꯣ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯗꯨꯃꯛ ꯄꯤꯕ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯂꯩꯕꯒꯤ ꯑꯣꯏꯔꯕꯗꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯂꯩꯔꯒ ꯄꯤꯒꯗꯕꯅꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯉꯥꯡꯅ ꯄꯤꯌꯣ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯃꯔꯝ ꯈꯪꯗꯅ ꯄꯤꯊꯣꯛꯄꯁꯦ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯠꯂꯝꯗ꯭ꯔꯦ꯫ ꯌꯥꯝꯅ ꯀꯦꯊꯣꯛ ꯅꯧꯊꯣꯛꯅ ꯌꯣꯛꯂꯨꯕꯒꯤ ꯍꯧꯅꯕꯤ ꯏꯆꯥꯅꯨꯄꯤꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡꯕꯨꯗꯤ ꯈꯔ ꯅꯨꯡꯉꯥꯏ ꯍꯥꯏꯕꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯕꯒꯤ ꯍꯧꯅꯕꯤ, ꯑꯃ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯃ ꯍꯣꯠꯅꯒꯗ꯭ꯔꯥ, ꯌꯦꯟꯕ ꯀꯣꯟꯅꯗꯦ ꯊꯨꯡꯕ ꯀꯣꯟꯅꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯒ ꯑꯇꯝꯅꯅ ꯅꯨꯡꯁꯤꯅꯔꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯏꯆꯥꯅꯨꯄꯤꯗ ꯍꯥꯏꯗꯨꯅ ꯂꯧꯏ꯫ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯕꯒꯤ ꯄꯩꯁꯥꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯅ ꯑꯩꯈꯣꯏꯗꯒꯤ ꯇꯠꯇꯅ ꯂꯧꯔꯤꯕ ꯑꯁꯤ꯫ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯈꯪꯕ ꯅꯠꯇꯦ, ꯀꯣꯟꯅꯊꯪꯗ ꯈꯪꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯊꯣꯛꯍꯟꯕ ꯉꯛꯇꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯕꯨꯡ ꯑꯍꯟꯁꯤꯗꯤ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏ, ꯑꯍꯟꯒꯤ ꯃꯊꯪꯁꯤꯅ ꯑꯣꯖꯥ ꯑꯣꯏ, ꯑꯅꯤ ꯑꯃꯁꯨ ꯊꯕꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯟꯈ꯭ꯔꯤ꯫ ꯍꯥꯏꯗꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯥ ꯃꯊꯟ ꯈꯛꯇꯅꯤ ꯏꯃꯨꯡꯁꯤꯗ ꯊꯕꯛ ꯇꯧꯗ꯭ꯔꯤꯕ꯫ ꯃꯌꯥꯝꯅ ꯇꯣꯂꯣꯞ ꯐꯪꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯀꯥꯏꯗꯅꯕ ꯑꯗꯨꯝ ꯄꯤꯕ, ꯍꯥꯏꯔꯛꯄ ꯄꯩꯁꯥ ꯈꯨꯗꯤꯡꯒꯤ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯤꯕꯁꯤꯗ ꯃꯥꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯊꯕꯛ ꯇꯧꯔꯒ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯏꯃꯥ ꯏꯄꯥ ꯏꯕꯨꯡꯁꯤꯡꯅ ꯑꯗꯨꯝ ꯄꯤꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯂꯥꯏꯊꯣꯛꯇꯨꯅ ꯍꯤꯡꯉꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯌꯨꯝꯒꯤ ꯑꯋꯥ ꯑꯅꯥ ꯂꯩꯇ ꯂꯥꯏꯔ ꯈꯪꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ꯫ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯏꯃꯨꯡꯒꯤ ꯑꯀꯨꯞ ꯑꯇꯥ ꯄꯨꯕ, ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯕ, ꯌꯨꯝ ꯀꯩ ꯆꯥꯏꯗꯅꯕ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯅꯨꯄꯤꯁꯤꯡꯒꯤ ꯃꯊꯧꯅꯤ꯫ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯂꯩꯔꯨꯕ ꯏꯃꯨꯡꯗꯨꯗ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯩꯅꯔꯛꯄ ꯂꯝꯆꯠ ꯁꯥꯖꯠꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯇꯧꯔꯨꯒꯗꯧꯔꯤꯕꯅꯤ꯫ ꯌꯨꯝꯗꯗꯤ ꯀꯔꯤꯝꯇ ꯍꯩꯔꯛꯇꯦ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯗꯤ ꯁꯨꯗꯕꯤꯗ ꯆꯥꯔꯒ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯀꯩꯗꯧꯅꯨꯡꯗꯁꯨ ꯌꯥꯔꯣꯏ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯒꯗꯧꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯅꯃꯥ ꯅꯄꯥ ꯄꯜꯂꯒ ꯃꯤꯅ ꯋꯥ ꯆꯥꯎꯅ ꯆꯥꯎꯅ ꯉꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯅꯆꯥ ꯅꯤꯉꯣꯜ ꯄꯣꯛꯄ ꯅꯈꯣꯏꯗꯤ ꯄꯔꯥꯁꯤꯡꯗꯣ ꯍꯥꯟꯅ ꯂꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯇꯝꯕꯤꯒꯗꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯇꯝꯕꯅꯤ, ꯂꯥꯏꯁꯨꯁꯨ ꯈꯔ ꯇꯝꯕꯤꯗꯕꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯐꯕ ꯑꯣꯏꯗꯦ꯫ ꯂꯥꯏꯁꯨ ꯈꯪꯕ, ꯂꯝꯆꯠ ꯐꯖꯕ, ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯪꯕ, ꯑꯍꯜ ꯂꯃꯟꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯃꯇꯤꯟ ꯌꯣꯠꯊꯔꯒ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯟꯕ ꯉꯝꯕ ꯅꯨꯄꯤꯗꯨꯅꯤ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯌꯨꯝ ꯀꯨꯏꯅ ꯄꯥꯟꯒꯗꯧꯔꯤꯕꯁꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯔꯪ ꯑꯔꯥꯛꯇ ꯇꯥꯎꯕ, ꯄꯩꯁꯥ ꯂꯩ ꯍꯥꯏꯗꯨꯅ ꯄꯪꯅꯨꯡ ꯅꯨꯡꯉꯥꯏꯊꯣꯛꯂꯒ ꯂꯩꯕ, ꯇꯨꯡꯒꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯄꯣꯠꯂꯝ ꯁꯤꯟꯕ ꯍꯩꯇꯕ ꯅꯨꯄꯤꯗꯨꯗꯤ
ꯃꯌꯥꯝꯅ ꯌꯨꯝ ꯄꯥꯟꯅꯩ ꯍꯥꯏꯗꯨꯅ ꯄꯥꯜꯂꯕꯁꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗ ꯂꯩꯕ ꯈꯛ ꯉꯝꯂꯣꯏ꯫ ꯃꯔꯨꯑꯣꯏꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯅꯈꯣꯏꯒꯤ ꯇꯨꯡꯗ ꯁꯣꯏꯒꯗꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇꯨꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯐꯕ ꯀꯥꯟꯅꯕꯗꯨꯇꯪ ꯂꯧꯁꯤꯜꯂꯒ ꯐꯠꯇꯕꯁꯤꯡ ꯑꯗꯨꯕꯨꯅ ꯄꯔꯥ ꯑꯣꯏꯅ ꯈꯪꯖꯤꯜꯂꯨ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯅꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯀꯔꯤꯁꯨ ꯌꯥꯎꯔꯛꯂꯣꯏ꯫ ꯂꯥꯏꯔꯤꯛ ꯍꯩꯕ ꯈꯛꯇꯅꯁꯨ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯆꯠꯅꯕꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯈꯪꯖꯤꯟꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯏꯁꯥꯗ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯆꯦꯛꯁꯤꯜꯍꯧꯕꯗꯨꯅ ꯀꯥꯟꯅꯒꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯦ ꯃꯕꯨꯡ ꯃꯧꯄꯥꯎ ꯐꯕ, ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯏꯪ ꯇꯞꯄ ꯃꯥꯟꯕꯅꯤꯅ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ, ꯏꯟꯈꯠꯂꯛꯄꯒꯤ ꯑꯗꯨꯝ ꯈꯪꯅꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯑꯗꯨꯝ ꯆꯠꯍꯜꯂꯤ꯫ ꯎꯅꯕ ꯆꯠꯂꯕꯁꯨ ꯅꯨꯄꯥꯗꯨꯅ ꯄꯩꯁꯥ ꯑꯃꯠꯇ ꯄꯨꯔꯛꯇꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯑꯃꯗꯕꯨ ꯆꯠꯂꯦ, ꯆꯥꯕ ꯊꯛꯄꯒꯤ ꯑꯣꯏꯔꯣ ꯏꯕꯦꯝꯃꯅ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯅ ꯄꯤꯗ꯭ꯔꯕꯁꯨ ꯅꯨꯄꯤꯅ ꯑꯗꯨꯝ ꯄꯤꯅꯔꯕꯅꯤꯗ꯫ ꯆꯥꯊꯣꯛꯄ ꯂꯣꯏꯔꯒ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯎꯅꯕ ꯆꯠꯄꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯃꯥꯅ ꯍꯦꯛꯇ ꯌꯥꯝꯅ ꯄꯨꯏ ꯈꯪꯕꯗꯒꯤ ꯃꯕꯨꯡꯁꯤꯡꯗꯨꯁꯨ ꯑꯗꯨꯃꯛ ꯄꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯎꯅꯕ ꯆꯠꯄꯁꯦ ꯌꯥꯝꯅ ꯂꯥꯞꯅꯗꯤ ꯆꯠꯇꯦ꯫ ꯃꯃꯥꯟꯅꯕꯤ 2-3ꯒ ꯄꯨꯔꯒ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯎꯅꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯐꯠꯇꯕ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤ ꯉꯥꯛꯇꯅꯤ꯫ ꯑꯃꯨꯛꯁꯨ ꯎꯅꯗ꯭ꯔꯕꯗꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯒꯨꯟꯁꯨ ꯌꯥꯎꯄꯣꯟꯇꯦꯗ꯫ ꯑꯩꯈꯣꯏꯁꯨ ꯀꯥꯜꯂꯛꯄ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯊꯥꯗꯣꯛꯏ꯫ ꯃꯈꯣꯏꯁꯨ ꯑꯉꯥꯡ ꯑꯃꯠꯇ ꯅꯠꯇ꯭ꯔꯕꯅꯤನ ꯑꯐꯕꯇ ꯀꯔꯤꯅꯣ ꯈꯪꯕꯅꯤꯅ ꯀꯥ ꯍꯦꯟꯕ ꯊꯕꯛꯇꯤ ꯇꯧꯔꯛꯂꯣꯏ ꯈꯜꯂꯗꯨꯅ꯫ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯛꯂꯤꯕ ꯑꯁꯦ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯑꯗꯨꯝ ꯈꯪꯉꯤ꯫ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗꯒꯤ ꯍꯧꯅ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯀꯥꯕ ꯂꯣꯏꯗ꯭ꯔꯣꯕ ꯑꯁꯤꯐꯥꯎꯕꯗ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕꯗꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯅꯤꯃꯛ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯉꯤ꯫ ꯑꯇꯣꯞꯄ ꯑꯃꯗ ꯐꯦ ꯂꯥꯎꯗꯦ꯫ ꯂꯦꯞꯈꯤꯕ ꯅꯨꯡꯁꯤꯕ ꯑꯃꯗ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯏꯆꯝ ꯆꯝꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯆꯍꯤ 1-2ꯕꯨ ꯅꯨꯡꯁꯤꯅꯔꯛꯂꯕꯗꯤ ꯑꯆꯦꯠꯄ ꯃꯔꯤ ꯍꯦꯛꯇꯃꯛ ꯊꯝꯕ, ꯒ꯭ꯌꯥꯟ ꯇꯥꯗꯕ, ꯉꯥꯎꯁꯤꯟꯅꯕ, ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯒꯅ ꯅꯨꯄꯥꯗꯨꯅ ꯂꯥꯏꯊꯣꯛꯄꯤꯔꯒ ꯍꯦꯛꯇ ꯆꯠꯈꯤꯕ, ꯅꯨꯄꯤꯗꯨꯅ ꯈꯨꯗꯣꯡꯊꯤꯕ, ꯑꯋꯥꯕ, ꯏꯀꯥꯏꯕ, ꯏꯖꯠ ꯃꯥꯡꯕ ꯍꯦꯛꯇ ꯅꯪꯗꯨꯅ ꯂꯩꯍꯧꯕ, ꯑꯁꯨꯝꯅ ꯍꯦꯛꯇꯃꯛ ꯇꯧꯏ ꯃꯇꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯊꯥꯖꯕ ꯊꯝꯂꯨꯗꯕꯅꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯏꯆꯥꯅꯨꯄꯤꯗ ꯍꯪꯗꯕꯗꯤ ꯅꯠꯇꯦ, ꯅꯪꯕꯨ ꯑꯗꯨꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯂꯤꯆꯠ ꯁꯥꯖꯠꯀ ꯆꯠꯄ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯩꯈꯣꯏꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯀꯔꯝꯅꯗꯤ ꯍꯥꯏꯔꯛꯀꯅꯤ? ꯆꯠꯇꯦ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯕꯅꯤ, ꯆꯠꯂꯕꯁꯨ ꯆꯠꯇ꯭ꯔꯕꯁꯨ꯫ ꯃꯤꯒꯤ ꯃꯆꯥꯗꯤ ꯂꯥꯏꯔꯗꯅ ꯏꯆꯥ ꯐꯥꯎꯕ ꯊꯥꯖꯗꯗꯨꯅ ꯑꯁꯤꯒꯨꯝꯕ ꯋꯥꯍꯪꯁꯦ ꯏꯀꯥꯏꯅ ꯏꯆꯥꯁꯤꯡꯗ ꯍꯪꯂꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯐꯩ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯅꯕꯥꯅꯤꯗꯤ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯩ, ꯑꯗꯣ ꯃꯥꯕꯨ ꯉꯥꯎꯁꯤꯟꯅꯗꯕ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯇꯨꯔꯟꯒ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ? ꯏꯆꯥꯅꯨꯄꯤꯅꯁꯨ ꯑꯁ ꯏꯃꯥꯁꯤꯗꯤ ꯇꯧꯗꯦꯍꯦ, ꯀꯥꯏꯗꯩꯅꯣ? ꯃꯥꯅ ꯑꯗꯨꯝꯅ ꯑꯐꯠꯇꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯆꯣꯆꯥ ꯇꯧꯔꯒꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯅꯔꯒ ꯂꯩꯒꯗ꯭ꯔꯣ? ꯑꯗꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯒ ꯃꯥꯅ ꯑꯗꯨꯝꯅꯒ ꯇꯧꯔꯗꯤ ꯑꯩ ꯈꯨꯠꯇ ꯃꯥ ꯁꯤꯔꯦꯗꯅ꯫ ꯇꯧꯗꯕꯒꯤꯅꯤ ꯅꯨꯡꯁꯤꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯁꯦ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯏꯀꯥꯏꯍꯦ, ꯌꯥꯝ ꯍꯪꯉꯛꯀꯅꯣ꯫ ꯑꯩꯅ ꯑꯃꯨꯛ ꯍꯪꯗꯕ ꯌꯥꯗꯗꯨꯅ ꯍꯪꯂꯤꯕꯅꯤꯅꯦ ꯏꯕꯦꯝꯃ꯫ ꯃꯇꯝꯁꯦ ꯌꯥꯝꯅ ꯂꯨꯔꯦ꯫ ꯅꯨꯄꯥꯗꯤꯅꯦ 100ꯒꯤ ꯃꯄꯨꯅꯤ, ꯃꯈꯣꯏꯗꯤ ꯃꯥꯡꯖꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯄꯥꯝꯕꯗꯣ ꯐꯪꯂꯒ ꯍꯦꯛꯇ ꯂꯥꯏꯊꯣꯛꯈꯤꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯆꯦꯛꯁꯤꯜꯍꯧꯗꯕ ꯌꯥꯗꯦ꯫ ꯏꯆꯥꯗꯤ ꯃꯊꯟ ꯈꯛꯇꯅꯤꯗꯣ꯫ ꯏꯆꯥꯗꯒ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯍꯦ꯫ ꯑꯗꯨꯅꯅꯦ ꯆꯦꯛꯁꯤꯜꯂꯤꯕꯅꯤ ꯏꯃꯥꯒꯤꯁꯦ꯫ ꯏꯀꯥꯏꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨꯗꯤꯅꯦ꯫ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯁꯅꯨ, ꯂꯥ ꯑꯃ ꯍꯥꯏꯁꯅꯨ, ꯁꯨꯡꯌꯥ ꯌꯥꯕ ꯌꯥꯔꯣꯏꯀꯣ꯫ ꯏꯃꯥꯅꯁꯨ ꯈꯪꯉꯤꯗ ꯏꯆꯥꯒꯤ ꯄꯨꯛꯆꯦꯜ, ꯏꯆꯥꯗꯤ ꯑꯗꯨꯒꯨꯝꯕ ꯇꯧꯔꯣꯏ ꯍꯥꯏꯕ꯫ ꯑꯩꯁꯨ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡ ꯋꯥꯔꯛꯄ ꯃꯇꯝꯗ ꯗꯞ ꯇꯧꯗꯨꯅ ꯋꯥꯔꯛꯄꯒꯤ ꯃꯍꯨꯠꯇ ꯅꯣꯛꯀꯦꯝ ꯐꯥꯏꯀꯦꯝꯅꯔꯒ ꯃꯈꯣꯏꯗ ꯏꯀꯥꯏꯕ ꯄꯤꯕꯒꯨꯝꯁꯨ ꯇꯧꯕ, ꯑꯁꯦꯡꯕ ꯈꯪꯗꯣꯛꯅꯕꯒꯤ ꯍꯪꯕꯒꯨꯝꯅꯁꯨ ꯇꯧꯕ, ꯑꯁꯨꯝꯅ
ꯋꯥꯔꯛꯂꯕꯗꯤ ꯃꯈꯣꯏꯁꯨ ꯏꯀꯥꯏꯗꯨꯅ ꯊꯕꯛꯇꯣ ꯇꯧꯅꯤꯡꯉꯝꯕ ꯂꯩꯔꯒꯁꯨ ꯋꯥꯈꯜꯗꯣ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯊꯩꯗꯣꯛꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤꯅ ꯏꯆꯥꯗ ꯇꯣꯏꯅ ꯇꯣꯏꯅ ꯅꯨꯄꯥ ꯀꯣꯏꯅꯕꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯍꯪꯉꯤ꯫ ꯏꯃꯥꯗꯗꯤ ꯀꯔꯤꯁꯨ ꯀꯣꯏꯒꯅꯨ, ꯋꯥ ꯂꯣꯠꯀꯅꯨ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯈꯪꯗꯣꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯁꯤꯒꯨꯝꯕ ꯇꯧꯍꯟꯅꯤꯡꯗꯕ ꯑꯁꯣꯏꯕ ꯊꯕꯛꯁꯦ ꯏꯆꯥꯅꯨꯄꯤꯗꯗꯤ ꯊꯦꯡꯅꯈꯤꯗꯦ꯫ ꯃꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯤ꯫ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯑꯉꯥꯡꯗꯨꯅ ꯇꯧꯔꯝꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯅ ꯌꯥꯝꯅ ꯉꯥꯡꯅꯤꯡꯉꯗꯤ ꯍꯦꯟꯅ ꯇꯧꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯀꯣꯛꯇ ꯈꯟꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯕꯗ ꯑꯐꯕꯇ ꯀꯔꯤꯅꯣ ꯈꯪꯗꯅ ꯑꯩꯈꯣꯏꯅ ꯉꯥꯡꯉꯦ ꯍꯥꯏꯗꯨꯅ ꯐꯠ ꯂꯥꯎꯅ ꯆꯦꯟꯊꯣꯛꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕ ꯏꯆꯥ ꯏꯁꯨꯗ ꯋꯥꯔꯛꯄ ꯃꯇꯝꯗ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯏꯪꯅ ꯇꯞꯅ ꯂꯦꯝꯅ ꯊꯦꯝꯕꯤꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯝꯒꯦ꯫ ꯑꯁꯨꯝꯅ ꯑꯩꯅ ꯋꯥꯔꯛꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯤꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯦꯜꯂꯗꯨꯅ ꯂꯨꯍꯣꯡꯈꯤ꯫ ꯃꯊꯟꯗꯒ ꯄꯣꯛꯂꯦ꯫ ꯃꯕꯨꯡ ꯃꯔꯤꯗꯨꯅꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯎꯟꯄꯣꯠꯁꯤꯡꯗꯣ ꯃꯥꯅ ꯑꯄꯥꯝꯕꯗꯨꯗꯅꯤ ꯈꯨꯠ ꯊꯤꯜꯂꯒ ꯂꯩꯗꯨꯅ ꯄꯨꯔꯤꯕ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯀꯥꯟꯁꯤꯗ ꯏꯆꯥꯅꯨꯄꯤꯅ ꯂꯩꯔꯤꯕ ꯏꯌꯥꯅꯨꯄꯥꯁꯤꯁꯨ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯅꯨꯄꯥꯗ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯌꯥꯝꯕꯖꯥꯠꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯣꯉꯥꯟꯅ ꯆꯥꯎ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯄꯤꯖꯔꯕꯖꯥꯠꯅꯤ꯫ ꯑꯇꯣꯝꯕꯁꯨ ꯅꯠꯇ꯭ꯔꯕꯅꯤꯅ ꯃꯌꯥꯏꯗ ꯃꯔꯛ ꯁꯔꯛꯇ ꯂꯩꯕꯅꯤꯅ ꯇꯣꯉꯥꯟꯅ ꯆꯥꯎ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯥꯕ ꯇꯥꯕꯅꯤ꯫ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯗ꯭ꯔꯤꯉꯩꯁꯤꯗ ꯏꯐ ꯐꯖꯅ ꯍꯥꯏꯅꯔꯤꯀꯥꯟꯁꯤꯗ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯆꯥꯔꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯗꯗꯤ ꯏꯀꯥꯏꯗꯨꯅ ꯄꯥꯎꯁꯦ ꯄꯤꯔꯛꯇꯦ꯫ ꯑꯩꯅ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕ ꯀꯥꯟꯗ ꯇꯣꯉꯥꯟꯅ ꯆꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯈꯪꯂꯛꯄꯅꯤ꯫ ꯑꯩꯅꯁꯨ ꯏꯕꯦꯝꯃ, ꯅꯪ ꯇꯣꯉꯥꯟꯅ ꯆꯥꯕꯁꯤꯕꯨ ꯑꯩꯈꯣꯏꯗ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ, ꯅꯪꯕꯨ ꯀꯔꯤ ꯂꯩꯇꯕ ꯑꯋꯥꯠꯄ ꯌꯥꯎꯔꯕꯁꯨ ꯏꯃꯥꯈꯣꯏꯗ ꯍꯥꯏꯔꯛꯎꯅꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯏꯆꯥꯅꯨꯄꯤꯅ ꯏꯃꯥ, ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯀꯔꯤꯝꯇ ꯌꯥꯎꯗ꯭ꯔꯤ, ꯑꯩ ꯍꯌꯦꯡꯋꯥꯏ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛꯀꯦ꯫ ꯑꯩꯅꯁꯨ ꯐꯔꯦ ꯍꯣꯏꯗ ꯀꯩꯗꯧꯋꯦꯕꯒꯦ, ꯃꯤꯁꯨ ꯂꯣꯏꯅ ꯆꯥꯅꯔꯤꯁꯤꯗꯤ, ꯐꯠꯇꯗꯨꯅ ꯅꯈꯣꯏꯕꯨ ꯏꯟꯊꯣꯛꯄꯁꯨ ꯅꯠꯇꯦ, ꯄꯤꯕ ꯑꯌꯥꯝꯕꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯕꯅꯤ꯫ ꯅꯈꯣꯏꯁꯨ ꯇꯣꯉꯥꯟꯅ ꯆꯥꯔꯤꯉꯩꯁꯤꯗꯅꯦ ꯀꯩꯅꯣ ꯄꯩꯁా ꯇꯥꯟꯁꯤꯟꯕ ꯌꯥꯕ ꯁꯨꯕ ꯅꯣꯝꯕ ꯇꯧꯔꯒ ꯄꯩꯁꯥꯗꯣ ꯈꯔ ꯇꯨꯡꯁꯜꯂꯣ꯫ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯅꯤꯅ ꯅꯈꯣꯏꯒꯤꯁꯨ ꯅꯈꯣꯏꯒꯤ ꯑꯇꯇꯥꯏ ꯑꯣꯏꯅ ꯂꯥꯛꯂꯗꯧꯔꯕꯅꯤ꯫ ꯅꯃꯥ ꯅꯄꯥꯗꯒꯤ ꯂꯧꯔꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯔꯣꯏ꯫ ꯈꯪꯉꯦꯗꯅ ꯏꯕꯨꯡꯉꯣ, ꯅꯪꯁꯨꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ, ꯊꯕꯛ ꯁꯨꯕꯗ ꯏꯀꯥꯏꯕ ꯌꯥꯗꯦ, ꯀꯩꯅꯣ ꯊꯕꯛ ꯑꯃ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯑꯐꯪ-ꯑꯐꯪꯕ ꯄꯩꯁా ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯁꯨꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ, ꯅꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯗ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ꯫ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯕꯨꯡꯁꯤꯡꯗ ꯇꯝꯂꯦ꯫ ꯃꯕꯨꯡꯁꯤꯡꯗꯨꯁꯨ ꯏꯕꯦꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯍꯧꯋꯦ, ꯀꯞꯍꯧꯕ꯭ꯔꯥ ꯏꯃꯥ? ꯑꯁ, ꯏꯆꯟꯗꯣ ꯃꯅꯥꯛꯇ ꯆꯠꯅꯤꯡꯉꯦ, ꯃꯥꯅ ꯇꯣꯉꯥꯟꯅꯒ ꯆꯥꯔꯒ ꯆꯥꯛꯄꯨ ꯊꯣꯡꯕ ꯍꯩꯔꯝꯒꯗ꯭ꯔꯅꯦ? ꯑꯩꯅꯁꯨ ꯀꯔꯤꯒꯤ ꯍꯩꯇꯅꯤ, ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯍꯩꯇ ꯌꯥꯕ꯭ꯔꯣ? ꯊꯣꯡꯍꯧꯔꯦ, ꯆꯥꯍꯧꯔꯦ, ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯃꯈꯣꯏꯗꯣ ꯀꯔꯤꯝꯇ ꯋꯥꯠꯇꯕ ꯃꯥꯜꯂꯦ꯫ ꯑꯩꯅꯁꯨ ꯂꯩꯇ꯭ꯔꯒꯗꯤ ꯍꯦꯛꯇ ꯍꯥꯏꯔꯝꯕꯅꯤꯗ, ꯅꯕꯨꯡꯁꯤꯡꯅ ꯋꯥꯠꯂꯦ ꯍꯥꯏꯕꯒ ꯍꯦꯛꯇꯃꯛ ꯊꯤꯟꯖꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯤ꯫ ꯃꯕꯨꯡ ꯃꯔꯤꯅꯁꯨ ꯐꯔꯦ ꯑꯗꯨꯝꯅꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯍꯧꯔꯕꯗꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯃꯇꯥꯅꯦ, ꯏꯟꯁꯥꯡ ꯍꯥꯎꯇ꯭ꯔꯗꯤ ꯆꯥꯎ ꯌꯥꯗꯕꯗꯨꯒꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯨꯛ ꯏꯟꯁꯥꯡꯒꯤ ꯐꯨꯗꯅꯔꯛꯇꯅ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯐꯥꯒꯤꯁꯨ ꯇꯧꯔꯒ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯍꯥꯟꯅꯗꯤ ꯇꯣꯉꯥꯟꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝꯁꯤꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯑꯗꯨꯝ ꯂꯥꯛꯑꯝꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥꯒ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟꯅ ꯆꯥꯈꯤꯕꯗꯒꯤꯗꯤ ꯏꯕꯦꯝꯃꯗꯣ ꯑꯩꯈꯣꯏꯗꯒ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯇꯣꯏꯅ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯋꯥ ꯃꯄꯥꯎꯁꯨ ꯐꯣꯟꯗ ꯍꯪꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯦ꯫ ꯐꯣꯟꯗ ꯁꯥꯟꯅꯩ ꯍꯥꯏꯕꯗꯨ ꯉꯥꯏ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯑꯔꯣꯠꯄ ꯊꯕꯛꯁꯤꯡꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯑꯩꯁꯨ ꯆꯠꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯗꯤ ꯆꯠꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯂꯤ꯫ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯒ ꯄꯨꯕꯤꯔꯦ, ꯉꯥꯒ ꯆꯥꯔꯝꯒꯗ꯭ꯔꯥ ꯆꯥꯔꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯗꯣ ꯑꯩꯅ ꯑꯃꯨꯛꯇ ꯊꯦꯡꯅꯗꯕ ꯃꯑꯣꯡꯗ ꯃꯪꯒꯣꯟꯗ ꯀꯣꯟ ꯑꯃ ꯂꯩꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯍꯥꯟꯕ ꯎꯕꯗꯗꯤ
ꯀꯅꯥꯅꯣ ꯃꯣꯏ ꯃꯉꯣꯟꯗ ꯐꯤ ꯁꯥꯔꯤꯕꯁꯤꯕꯨ? ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯅꯛꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗꯗꯤ ꯏꯆꯥꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯦ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯃꯥꯅ ꯐꯤꯗꯥ ꯊꯥꯕ ꯊꯥꯗꯕ ꯑꯩꯈꯣꯏꯒꯤ ꯃꯪꯒꯣꯟꯗꯨꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯩ꯫ ꯑꯗꯨꯒ "ꯏꯕꯦꯝꯃ, ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ? ꯐꯤ ꯁꯥꯕ ꯍꯩꯕ꯭ꯔꯣ?" ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯆꯥꯅꯨꯄꯤꯗꯣ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ "ꯏꯃꯥ, ꯍꯩꯔꯦ ꯀꯩꯅꯣ, ꯇꯝꯃꯤꯅꯦ." ꯑꯩꯅ "ꯅꯪꯕꯨ ꯄꯩꯁꯥꯒ ꯌꯥꯝꯅ ꯆꯤꯜꯂꯕ꯭ꯔꯅꯦ? ꯐꯤꯒ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤꯗꯨꯕꯣ? ꯅꯠꯇꯦ, ꯏꯕꯨꯡꯉꯣꯗꯨꯕꯨ ꯊꯕꯛꯀ ꯆꯠꯈꯤꯕ꯭ꯔꯣ? ꯀꯩꯀꯩ ꯊꯕꯛ ꯇꯧꯒꯦ? ꯀꯩ ꯍꯣꯠꯅꯔꯤꯒꯦ ꯃꯥꯕꯨ?" ꯑꯩꯅ ꯁꯨꯝꯅ ꯍꯪꯕ ꯃꯇꯝꯗ ꯏꯆꯥꯅꯨꯄꯤꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯦ꯫ "ꯏꯃꯥ, ꯅꯪꯕꯨ ꯊꯕꯛ ꯆꯠꯂꯨꯕꯗꯩ ꯆꯪꯉꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯂꯥꯛꯏꯔꯣ?" ꯑꯩꯅꯁꯨ "ꯅꯪꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗꯤ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯅꯦꯇꯥꯅ ꯁꯥꯟꯅꯕ ꯐꯪꯗꯦ꯫ ꯊꯝꯃꯣꯒ ꯊꯝꯅꯨꯒ ꯊꯕꯛ ꯇꯧꯒꯦꯒ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯉꯥꯀ ꯆꯥꯔꯝꯅꯤ ꯆꯥꯔꯝꯃꯣꯏ ꯈꯪꯗꯕꯗꯒꯤ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯃ ꯂꯩꯔꯒ ꯄꯨꯔꯛꯏꯕꯅꯤ꯫ ꯁꯤꯁꯦ ꯄꯨꯁꯜꯂꯁꯤ ꯂꯥꯛꯑꯣ, ꯉꯥꯁꯦ ꯊꯣꯡꯉꯒ ꯏꯃꯥꯏꯆꯥ ꯆꯥꯃꯤꯟꯅꯔꯁꯤ." ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝꯗ ꯆꯪꯕ ꯃꯇꯝꯗꯗꯤ ꯎꯄꯨꯗꯒꯤ ꯐꯤꯔꯣꯟꯒꯗꯣ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯅ "ꯐꯤꯔꯣꯟꯈꯩꯅ ꯀꯔꯥꯏ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯒꯦ? ꯅꯪꯕꯨ ꯑꯩꯅ ꯐꯅꯌꯥꯝꯗꯤ ꯍꯥꯞꯈꯤꯕꯅꯤꯍꯦ. ꯁꯦꯠꯂꯒ ꯂꯣꯏꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ. ꯑꯗꯨꯛ ꯌꯥꯝꯕ ꯐꯤꯔꯣꯟ ꯄꯣꯠꯆꯩꯁꯤꯡꯗꯨꯅ ꯎꯄꯨꯗ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯕꯁꯤꯅ ꯀꯩꯒꯤꯅꯣ?" ꯑꯩꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤꯅ ꯀꯞꯊꯣꯔꯛꯏ꯫ "ꯏꯃꯥ, ꯑꯩꯗꯤꯅꯦ ꯂꯩꯁꯥꯔꯤꯉꯩꯗ ꯍꯥꯟꯅ ꯈꯪꯂꯝꯗꯦ. ꯃꯥꯁꯦ ꯒꯨꯂꯤ ꯆꯥꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯩꯅ ꯎꯅꯕ ꯆꯠꯄ ꯃꯇꯝꯗ ꯅꯈꯣꯏꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯨꯔꯤꯕꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯒꯨꯂꯤ ꯆꯥꯕꯒꯤ ꯊꯦꯝꯅꯧꯗꯨꯅ ꯂꯧꯊꯣꯛꯄ ꯑꯣꯏꯔꯝꯃꯤ." ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯕꯗꯨꯗ ꯃꯃꯥ ꯃꯄꯥꯅ ꯂꯥꯏꯔꯤꯛ ꯂꯩꯕꯒꯤ, ꯐꯣꯔꯝ ꯐꯤꯜꯑꯞ ꯇꯧꯕꯒꯤ, ꯀꯣꯂꯦꯖ ꯀꯥꯕꯒꯤ ꯚꯔꯥ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯩꯖꯤꯟꯅꯔꯒ ꯂꯧꯕ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯑꯗꯨꯝꯅ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯈꯪꯂꯝꯂꯕꯗꯤ ꯑꯐꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯗꯣ ꯃꯈꯣꯏꯗ ꯌꯥꯖꯔꯝꯂꯁꯨ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ꯫ ꯑꯩꯅꯁꯨ "ꯑꯁ ꯏꯕꯦꯝꯃ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯍꯦ. ꯅꯔꯥꯏꯕꯛꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ. ꯌꯨꯝꯗ ꯂꯩꯔꯛꯂꯤꯕ ꯈꯨꯠꯂꯩꯗꯨꯒ ꯑꯁꯤꯗ ꯅꯪꯅ ꯇꯧꯗꯣꯔꯤꯁꯤꯒ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯔꯦ. ꯍꯧꯖꯤꯛꯅ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕ?" "ꯈꯪꯗꯦ ꯏꯃꯥ, ꯐꯅꯦꯛ 2-3 ꯄꯨꯔꯒꯅꯦ ꯍꯦꯛꯇ ꯆꯦꯟꯈꯤ. ꯃꯤ ꯃꯃꯥꯡꯗ ꯌꯥꯌꯥ ꯂꯥꯎꯔꯒ ꯈꯟꯅꯕꯁꯨ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯊꯥꯗꯣꯛꯑꯕꯅꯤ." "ꯒꯨꯂꯤ ꯆꯥꯅꯕꯅꯤ ꯃꯥꯅ ꯐꯅꯦꯛ ꯐꯤꯔꯣꯟ ꯌꯦꯞꯇꯨꯅ ꯄꯨꯔꯤꯕꯁꯦ. ꯄꯣꯠꯆꯩꯁꯤꯡ ꯌꯥꯎꯗ꯭ꯔꯤꯕꯁꯦ ꯃꯥꯅ ꯍꯣꯟꯕꯗ ꯂꯣꯏꯁꯤꯜꯂꯛꯂꯤꯕꯅꯤ. ꯑꯩꯁꯨ ꯀꯩꯗꯧꯖꯔꯨꯅꯤꯒꯦ? ꯑꯩ ꯍꯤꯡꯉꯒ ꯂꯣꯏꯔꯦ. ꯐꯤ ꯁꯥꯔꯤꯁꯦ ꯑꯩꯒꯤ ꯆꯔꯥ ꯋꯥꯠꯇ꯭ꯔꯒ ꯂꯣꯏꯔꯦ. ꯃꯥꯗꯤ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯒꯨꯂꯤꯗꯨꯅ ꯃꯔꯥꯏ ꯃꯕꯨꯛ ꯊꯜꯂꯒ ꯂꯩꯖꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯏꯃꯥ." ꯍꯜꯂꯛꯄꯒ ꯅꯣꯡꯃꯇ ꯅꯦꯅꯥ ꯇꯥꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯦ꯫ ꯀꯔꯤ ꯌꯦꯞꯁꯤꯒꯦ, ꯀꯔꯤ ꯍꯨꯔꯥꯜꯂꯒ ꯄꯨꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠꯁꯦ ꯀꯣꯏꯔꯛ ꯀꯣꯏꯔꯛ ꯌꯦꯡꯗꯨꯅ ꯂꯩꯗꯣꯏꯅꯦ ꯄꯨꯕ ꯌꯥꯕ꯫ ꯑꯗꯨꯕꯨ ꯍꯥꯏꯕ, ꯅꯪꯕꯨ ꯅꯍꯥꯟꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ? ꯅꯕꯨꯡ 3 ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯗꯅ. ꯃꯥꯅ ꯑꯗꯨꯝꯅ ꯂꯝ ꯍꯦꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ? ꯋꯥꯔꯛꯍꯜꯂ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ? "ꯑꯁ ꯏꯃꯥ, ꯑꯗꯨꯁꯨ ꯏꯀꯥꯏ. ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ? ꯑꯩꯅ ꯏꯕꯨꯡ 3ꯗꯨꯗ ꯅꯥꯎꯊꯤ ꯁꯥꯔꯒ ꯀꯦꯗꯨꯅ ꯂꯩꯔꯝꯃꯤꯗꯨꯒ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯄꯥ ꯐꯠꯇ꯭ꯔꯦ, ꯏꯕꯨꯡ 3ꯗꯨꯗ ꯅꯨꯄꯥ ꯑꯃ ꯊꯤꯕꯤꯌꯨ ꯍꯥꯏꯒꯗ꯭ꯔꯣ? ꯍꯩ, ꯅꯪꯁꯦ ꯌꯥꯝ ꯄꯪꯉꯤꯍꯦ. ꯏꯃꯥꯅ ꯀꯦꯊꯣꯛ ꯅꯧꯊꯣꯛꯇꯨꯅ ꯌꯣꯛꯑꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯅꯋꯥꯗꯣ ꯑꯩꯈꯣꯏꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔ ꯂꯥꯛꯑꯒ ꯅꯕꯨꯡ 3ꯗꯨꯅ ꯐꯨ ꯆꯩꯗꯅ ꯋꯥꯔꯛꯍꯜꯂꯕꯗꯤ ꯈꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯏꯗꯅ, ꯑꯗꯨ ꯍꯥꯏꯕꯅꯤ. ꯃꯥꯕꯨ ꯁꯤꯅ ꯅꯥꯅꯕ ꯐꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ." "ꯍꯣꯏ ꯃꯥ, ꯐꯔꯦꯁꯦ. ꯉꯥꯗꯣ ꯅꯪ ꯊꯣꯡꯉꯣ. ꯏꯃꯥꯅ ꯊꯣꯡꯕ ꯆꯥꯗꯕꯒ ꯀꯨꯏꯔꯦ. ꯑꯩ ꯐꯤ ꯉꯥꯛꯇ ꯁꯥꯔꯨꯒꯦ." ꯃꯔꯥꯛꯁꯤꯗ ꯐꯪꯖꯜꯂꯒ ꯐꯤꯗꯣ ꯀꯛꯇꯣꯏꯅꯦ, ꯍꯣꯔꯦꯟꯗꯤ ꯂꯧꯕ ꯂꯥꯛꯑꯅꯤ꯫ "ꯅꯪꯅ ꯊꯥꯗꯔꯒ ꯁꯥꯔꯤꯔో ꯅꯠꯇ꯭ꯔꯒ ꯂꯂꯣꯟꯕꯤꯒꯤ ꯁꯥꯔꯤꯔꯣ?" "ꯂꯂꯣꯟꯕꯤꯒꯤꯅꯤ. ꯑꯩꯗꯤ ꯀꯥꯏꯗꯒꯤ ꯄꯩꯁꯥꯅ ꯁꯥꯗꯣꯏꯕ? ꯄꯩꯁꯥꯁꯨ ꯁꯅꯥ ꯂꯨꯄꯥꯁꯨ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ. ꯂꯣꯏꯅ ꯂꯣꯠꯂꯒ ꯊꯝꯃꯤꯅꯤ." "ꯀꯔꯥꯏ? ꯑꯩ ꯂꯥꯏꯀꯥꯟꯁꯤꯗ ꯄꯨꯈ꯭ꯔꯒꯦ. ꯁꯅꯥ ꯑꯗꯨꯛ ꯌꯥꯝꯕ ꯂꯤꯛ ꯀꯣꯟ ꯃꯌꯥꯝꯗꯨꯕꯨ ꯃꯥꯅ ꯒꯨꯂꯤ ꯆꯥꯕꯗ ꯂꯣꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯗꯤ ꯍꯌꯦꯡ ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯀꯔꯤ ꯁꯤ ꯆꯥꯔꯒ ꯂꯥꯛꯀꯗꯣꯔꯤꯕ? ꯏꯆꯥꯗꯤ ꯊꯧꯅꯥ ꯌꯥꯝꯅ ꯐꯩꯅꯦ, ꯑꯈꯥꯡ ꯌꯥꯝꯅ ꯀꯜꯂꯤꯅꯦ. ꯑꯗꯨꯛ ꯁꯥꯊꯤꯅ ꯂꯩꯔ ꯐꯥꯎꯕꯗ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕ ꯉꯝꯃꯤꯅꯦ. ꯐꯩ, ꯑꯗꯨꯕꯨꯗꯤ ꯐꯩ. ꯑꯩꯗꯤ ꯅꯪꯁꯦ ꯁꯤꯡꯕꯣꯏ ꯅꯤꯡꯂꯒ ꯌꯥꯝꯅ ꯄꯪꯕ ꯖꯥꯠꯅꯤꯅꯦ. ꯑꯗꯨ ꯀꯨꯏꯅ ꯂꯩꯁꯥꯕꯗꯕꯨ ꯒꯨꯂꯤ ꯆꯥꯕ ꯅꯨꯄꯥꯁꯤꯗ ꯈꯜꯂꯒꯅ ꯌꯨꯝ ꯄꯥꯜꯂꯤ." ꯑꯩꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯔꯥꯎꯅ ꯂꯩꯔꯨꯒꯦ ꯀꯥꯏꯅ ꯈꯟꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯍꯔꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯎꯕꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯁꯨ
ꯄꯩꯁꯥ ꯈꯔꯗꯤ ꯄꯤꯔꯝꯃꯤ꯫ ꯑꯗꯣ ꯉꯥꯎꯁꯤꯟꯅꯒꯅꯨ, ꯅꯨꯄꯥ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯥꯎꯁꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯈꯟꯒꯅꯨ꯫ ꯑꯩꯅ ꯄꯤꯔꯝꯂꯤꯕ ꯄꯩꯁꯥꯁꯦ ꯀꯥꯟꯅꯕꯗ ꯁꯤꯖꯤꯟꯅꯧ, ꯂꯩꯇ ꯂꯥꯏꯔꯕꯗ꯫ ꯒꯨꯂꯤ ꯆꯥꯕꯒꯤꯅꯤ ꯀꯥꯏꯗꯨꯅ ꯄꯤꯊꯣꯛꯑꯒ ꯂꯩꯒꯅꯨꯀꯣ꯫ ꯅꯪꯅꯁꯨ ꯃꯥꯡꯍꯟꯕ ꯌꯥꯎꯒꯅꯨ꯫ ꯂꯩꯇ꯭ꯔꯕꯗꯤ ꯀꯔꯥꯏꯗꯒꯤ ꯄꯩꯁꯥꯅ ꯆꯥꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ꯫ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯍꯜꯂꯣ꯫ ꯑꯗꯨꯒ ꯎꯄꯨꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯣ꯫ ꯈꯔꯥꯏ ꯄꯤꯔꯣ, ꯁꯣꯗꯣ ꯑꯩ ꯄꯨꯈ꯭ꯔꯒꯦ꯫ ꯌꯥꯗ꯭ꯔꯕꯗꯤꯅꯦ, ꯀꯣꯛ ꯂꯥꯎꯅ ꯑꯥꯗ ꯌꯨꯝꯗ ꯂꯥꯛꯑꯒ ꯂꯩꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯛ ꯋꯥꯅ ꯏꯆꯥꯅ ꯇꯣꯟꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯒꯤ ꯏꯌꯥ ꯅꯨꯄꯥꯗꯨꯅ ꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯏꯟꯁꯥꯡ ꯍꯥꯎꯏ ꯍꯥꯎꯇꯦ, ꯃꯥꯒꯤ ꯒꯨꯂꯤ ꯆꯥꯅꯕꯒꯤ ꯄꯩꯁꯥ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯑꯣꯠꯄ ꯅꯩꯕ ꯇꯣꯏꯅ ꯇꯧꯔꯕꯖꯥꯠꯅꯤ꯫ ꯏꯆꯥꯅꯨꯄꯤꯁꯨ ꯃꯕꯨꯡꯁꯤꯡꯗ ꯍꯥꯏꯕꯗꯣ ꯏꯀꯥꯏꯗꯨꯅ ꯑꯋꯥꯕꯁꯤꯡꯁꯦ ꯈꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯃꯥ ꯑꯩ ꯈꯛꯇꯅꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯂꯤꯕ꯫ ꯃꯕꯨꯡꯁꯤꯡꯗꯨꯗ ꯍꯥꯏꯔꯨꯔꯕꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯅꯤ? ꯅꯨꯄꯥ ꯑꯗꯨ ꯋꯥꯔꯛꯂꯒ ꯊꯦꯝ ꯅꯧꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯛꯄ ꯅꯠꯇꯅ꯫ ꯄꯩꯁꯥ ꯅꯨꯡꯁꯥ ꯋꯥꯠꯂꯕꯁꯨ ꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯑꯗꯨꯃꯛ ꯄꯤꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏꯅ ꯊꯤꯔꯕꯅꯤꯅ ꯃꯥꯒꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯌꯦꯡꯁꯤꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯃꯤꯒꯤꯁꯨ ꯃꯆꯥ ꯃꯁꯨ ꯁꯦꯝꯕ, ꯃꯥꯒꯤ ꯉꯝꯅꯕ ꯂꯣꯏꯅ ꯄꯥꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯇꯔꯥꯅ ꯂꯥꯏꯔꯕ ꯑꯃ ꯁꯧꯒꯠꯄ ꯉꯝꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯣꯛꯃꯤꯟꯅꯕ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯊꯥꯛꯄ ꯉꯝꯕ ꯅꯠꯇꯦꯗꯣ꯫ ꯑꯩꯁꯨ ꯑꯆꯠ ꯈꯨꯗꯤꯡꯒꯤ ꯃꯕꯨꯡꯁꯤꯡꯗꯒꯤ ꯂꯧꯗꯨꯅ ꯄꯩꯁꯥꯁꯤꯡꯗꯣ ꯃꯆꯥꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯕꯅꯤ꯫ ꯇꯣꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯁꯨ ꯏꯀꯥꯏꯔꯦ꯫ ꯁꯣꯝꯗꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯄꯩꯁా ꯄꯤꯗꯕꯒꯤꯁꯨ ꯐꯨꯕ, ꯐꯤ ꯁꯥꯔꯒ ꯄꯩꯁా ꯀꯥꯏꯗ ꯊꯝꯃꯤ ꯍꯥꯏꯗꯨꯅ ꯀꯣꯟꯗ ꯌꯥꯎꯔꯤꯕ ꯐꯤꯗꯨ ꯐꯥꯎꯕ ꯈꯥꯡꯅ ꯂꯦꯟꯊꯠꯄ, ꯑꯁꯨꯝꯅ ꯀꯌꯥ ꯑꯃ ꯇꯧꯕꯤꯔꯕꯖꯥꯠꯅꯤ꯫ ꯑꯗꯨ ꯐꯥꯎꯕꯗ ꯏꯆꯥꯅꯨꯄꯤꯗꯣ ꯅꯣꯡꯃꯇ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯗ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯍꯥꯏꯔꯗꯦ꯫ ꯑꯩꯅ ꯆꯠꯂꯀꯥꯟꯗ ꯈꯪꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅꯁꯨ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯕꯦꯝꯃ, ꯑꯉꯥꯡꯁꯨ ꯌꯥꯎꯗ꯭ꯔꯤ, ꯂꯥꯛꯑꯣ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯁꯤ꯫ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯃꯃꯥ ꯃꯄꯥ ꯂꯩꯔꯤꯗꯅ, ꯁꯤꯔꯒ ꯃꯔꯥꯏ ꯁꯣꯔꯥ ꯁꯣꯟꯖꯅꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯍꯥꯏꯔꯕꯅꯤ꯫ ꯑꯗꯨꯝ ꯇꯧꯕꯤꯕꯗꯒꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯣꯡꯃꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯪꯂꯦ, ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯨꯄꯥꯅ ꯑꯁꯨꯝꯅ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯕꯁꯦ ꯅꯈꯣꯏꯒꯤ ꯅꯅꯦꯝꯕꯣꯛ ꯅꯀꯨꯕꯣꯛꯈꯣꯏꯅꯗꯤ ꯈꯪꯕ꯭ꯔꯥ? ꯍꯥꯟꯅ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯇꯧꯕꯅꯤꯅ ꯈꯪꯕꯖꯥꯠꯅꯤ ꯏꯃꯥ꯫ ꯃꯈꯣꯏꯁꯨ ꯋꯥꯔꯛꯄ ꯌꯥꯕ ꯋꯥꯔꯛꯑꯕꯅꯤ, ꯀꯥꯟꯅꯗ꯭ꯔꯦ ꯈꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯦ꯫ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗ ꯁꯦꯟꯇꯔꯗꯁꯨ ꯀꯌꯥꯔꯛ ꯊꯝꯂꯨꯔꯕ ꯃꯥꯜꯂꯦ꯫ ꯀꯩꯝꯇ ꯀꯥꯟꯅꯗꯦ꯫ ꯊꯣꯛꯂꯛꯄꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯪꯒꯗꯣ ꯑꯗꯨꯝ ꯄꯨꯟꯗꯨꯅ ꯍꯥꯟꯅꯗꯧꯅ ꯍꯦꯛꯇ ꯇꯧꯕ ꯃꯥꯜꯂꯦ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯃꯆꯥꯅꯨꯄꯥꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯈꯣꯏꯁꯦ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯦꯝꯕꯣꯛꯇꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯈꯪꯂꯦ꯫ ꯑꯗꯨꯗꯤ ꯑꯁꯨꯝꯅꯒ ꯇꯧꯔꯁꯤ, ꯑꯔꯣꯏꯕ ꯑꯣꯏꯅꯅꯦ, ꯍꯟꯗꯛꯇꯤ ꯑꯃꯨꯛꯇꯪꯒ ꯁꯦꯟꯇꯔꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯊꯝꯃꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯅꯣꯡꯃ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯃꯕꯨꯡ ꯃꯔꯤꯗꯣ ꯄꯨꯟꯅ ꯄꯨꯗꯨꯅ ꯆꯠꯂꯦ꯫ ꯂꯩꯔꯝꯃꯨ ꯍꯥꯏꯌꯨꯀꯣ, ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ, ꯑꯗꯨꯒ ꯊꯕꯛ ꯑꯔꯨꯕ ꯑꯃꯁꯨ ꯆꯠꯀꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯐꯥꯔꯒ ꯊꯜꯂꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯟꯅꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯗꯨꯅ ꯃꯕꯨꯡ ꯃꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯃꯔꯤꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯒ ꯁꯦꯟꯇꯔꯗ ꯊꯜꯂꯝꯕꯅꯤ꯫ ꯑꯗꯣ ꯑꯩꯁꯦ ꯃꯥꯅ ꯁꯦꯟꯇꯔꯗ ꯂꯩꯈꯤꯕꯗꯣ ꯐꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯀꯌꯥꯔꯛ ꯊꯝꯈ꯭ꯔꯕꯅꯤ꯫ ꯄꯩꯁా ꯃꯥꯡꯉꯒ ꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛꯈꯣꯏꯅꯁꯨ ꯁꯦꯟꯇꯔꯗ ꯂꯩꯈꯤꯕꯒꯤ ꯄꯩꯁꯥꯗꯣ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥ ꯂꯥꯛꯇꯨꯅ ꯅꯕꯨꯡꯁꯤꯡ ꯇꯧꯔꯒ ꯊꯝꯈꯤꯕꯅꯤ, ꯄꯩꯁꯥꯗꯣ ꯅꯣꯏꯅ ꯑꯣꯏꯅ ꯍꯨꯜꯂꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯏꯃꯥꯈꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯐꯅꯕ ꯇꯧꯕꯤꯔꯒ ꯄꯩꯁా ꯍꯨꯟꯅꯕ ꯐꯥꯎꯕ ꯂꯩꯇꯦ, ꯅꯈꯣꯏꯗ ꯑꯃꯨꯛ ꯍꯨꯜꯂꯣ ꯍꯥꯏꯕꯗꯣ ꯏꯀꯥꯏꯕꯗꯒꯤ ꯐꯤꯁꯦ ꯌꯥꯝꯅ ꯀꯟꯅ ꯁꯥꯏ꯫ ꯊꯥꯒꯤ 6,000ꯅꯤ ꯍꯨꯜꯂꯤꯕ꯫ ꯑꯗꯣ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩ ꯆꯥꯕ ꯆꯥꯗꯕ ꯊꯤꯗꯅ ꯃꯥꯒꯤꯗꯣ ꯀꯥꯏꯗꯅꯕ ꯑꯗꯨꯝ ꯍꯨꯜꯂꯤ꯫ ꯐꯕꯨ ꯐꯔꯕꯗꯤ ꯈꯟꯗꯨꯅ ꯆꯍꯤ 2 ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯃꯥ ꯂꯥꯛꯑꯗꯨꯅ ꯏꯕꯨꯡꯁꯤꯡꯗꯨꯒ ꯇꯥꯟꯅꯔꯒ ꯁꯦꯟꯇꯔꯗꯒꯤ ꯂꯧꯊꯣꯛꯎꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯈꯔꯗꯤ ꯐꯒꯠꯅ ꯎꯏ ꯍꯥꯏꯕꯕꯨ ꯊꯣꯛꯂꯛꯄꯒ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤꯗꯣ ꯀꯥꯎꯕ ꯉꯝꯗꯗꯨꯅ ꯑꯃꯨꯛ ꯇꯧꯈꯤꯅꯤ ꯈꯜꯂꯨꯕꯗ ꯑꯩꯁꯦ ꯂꯧꯊꯣꯛꯇꯤ ꯌꯥꯝꯅ ꯂꯧꯊꯣꯛꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯂꯣꯏꯅ ꯏꯕꯨꯡꯁꯤꯡꯗꯨꯗ ꯇꯝꯕꯗꯒꯤ ꯑꯩꯁꯦ
ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕꯗꯣ ꯈꯪꯕꯗꯒꯤ ꯏꯕꯨꯡꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯎꯅꯔꯤꯕ ꯂꯧꯗꯣ ꯑꯗꯨꯗ ꯃꯥꯗꯣ ꯁꯪꯗꯨꯗ ꯊꯝꯂꯒ ꯂꯧꯗꯣ ꯁꯦꯟꯅꯍꯜꯂꯒꯦ, ꯑꯗꯨꯒ ꯐꯧꯗꯨꯁꯨ ꯅꯣꯏꯒꯤ ꯑꯗꯨꯝ ꯑꯣꯏꯖꯔꯣ, ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯊꯕꯛ ꯄꯤꯗ꯭ꯔꯕꯗꯤ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤꯅꯤ ꯃꯥꯅ ꯉꯥꯎꯁꯤꯟꯅꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯏꯕꯨꯡ ꯃꯔꯤꯗꯨꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯥꯔꯦ. ꯍꯥꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯛꯂꯕꯁꯨ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤ. ꯅꯤꯁꯥ ꯆꯥꯔꯒ ꯋꯥꯈꯜ ꯇꯤꯟꯅꯗꯗꯨꯅ ꯆꯥꯕ ꯊꯛꯄ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯤꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ වාꯅ ꯁꯨꯔꯨꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯒ ꯂꯩꯕꯗꯨꯅ ꯐꯩ ꯈꯟꯗꯨꯅ ꯑꯩꯁꯨ ꯃꯥꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯁꯪꯇꯞꯇꯨꯗ ꯑꯩꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ, ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯔꯗꯨꯅ. ꯏꯕꯨꯡꯁꯤꯡꯗꯨꯅꯁꯨ ꯌꯦꯡꯁꯤꯟꯕꯅꯤꯅ ꯃꯥꯁꯦ ꯐꯦ ꯂꯥꯎꯕ ꯉꯝꯗꯗꯨꯅ ꯄꯤꯔꯤꯕ ꯊꯕꯛꯇꯣ ꯑꯍꯥꯟꯕꯗꯗꯤ ꯂꯩꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ. ꯏꯕꯨꯡꯁꯤꯡꯗꯣ ꯀꯤꯕꯗꯒꯤ ꯊꯕꯛꯇꯣ ꯇꯧꯅꯤꯡꯗ꯭ꯔꯕꯁꯨ ꯅꯝꯗꯨꯅ ꯇꯧꯕꯗꯒꯤ ꯅꯤꯁꯥ ꯆꯥꯕꯒꯤ ꯋꯥꯈꯟꯗꯣ ꯀꯥꯎꯔꯗꯨꯅ ꯊꯕꯛꯇꯨꯗ ꯃꯥꯏꯄꯨꯅꯅ ꯇꯧꯔꯦ. ꯃꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯗꯣ ꯎꯕꯗꯒꯤ ꯏꯕꯨꯡꯁꯤꯡ ꯑꯃꯗꯤ ꯏꯃꯥ ꯕꯕꯥꯅꯁꯨ ꯍꯔꯥꯎꯕꯗꯒꯤ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯈꯔꯁꯨ ꯄꯤꯕꯤꯔꯦ. ꯆꯥꯕ ꯊꯛꯄꯒꯤꯗꯤ ꯏꯃꯥꯅ ꯌꯨꯝꯗ ꯄꯨꯟꯅ ꯊꯣꯡꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ. ꯏꯕꯨꯡ ꯃꯔꯤꯗꯨꯁꯨ ꯊꯕꯛ ꯂꯣꯏꯅ ꯇꯧꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯊꯥꯒꯤ ꯐꯪꯂꯛꯄ ꯄꯩꯁా ꯑꯗꯨꯗꯒꯤ ꯈꯔ ꯈꯥꯏꯒꯠꯅꯔꯒ ꯑꯩꯒꯤ ꯁꯟ ꯑꯃꯣꯝ ꯑꯃ ꯂꯩꯕꯤꯔꯦ. ꯂꯧꯗꯣ ꯁꯦꯟꯅꯅ ꯃꯆꯦ ꯑꯁꯤꯗ ꯁꯟꯗꯣ ꯊꯥꯗꯣꯛꯂꯒ ꯍꯣꯠꯅꯔꯣ, ꯂꯧ ꯌꯩꯕ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯂꯦꯝꯕ ꯃꯇꯝꯗꯨꯗꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯣ, ꯑꯗꯨꯒ ꯆꯔꯨꯁꯤꯡꯗꯣ ꯃꯤꯅ ꯍꯥꯏꯔꯕꯁꯨ ꯄꯤꯊꯣꯛꯎꯅꯨ, ꯁꯟ ꯆꯥꯅꯕ ꯄꯩꯁꯤꯟꯗꯨꯅ ꯅꯥꯀꯟꯗꯨꯗ ꯊꯝꯃꯨꯀꯣ ꯍꯥꯏꯗꯨꯅ ꯃꯊꯪ ꯄꯣꯠꯂꯝ ꯁꯤꯟꯕꯗꯒꯤ マꯁꯨ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯩꯊꯣꯛꯇꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯎꯅꯕ ꯁꯪꯗ꯭ꯔꯦ. ꯐꯅ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤꯔꯦꯗꯣ. ꯃꯥꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯦ, ꯁꯔꯨꯛ ꯌꯥꯅꯤꯡꯂꯦ. ꯑꯩꯁꯨ ꯃꯇꯦꯡꯁꯨ ꯈꯔ ꯑꯗꯨꯝ ꯄꯥꯡꯉꯦ. ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯁꯤ ꯎꯕꯗꯒꯤ ꯏꯕꯨꯡ ꯑꯃꯗꯤ ꯏꯃꯥ ꯄꯥꯕꯨꯡꯈꯩꯁꯨ ꯂꯣꯏꯅ ꯍꯔꯥꯎꯏ. ꯑꯩꯁꯨ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅꯤꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯗꯨꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯄꯤꯕꯥꯁꯨ ꯌꯥꯝꯃꯤ, ꯃꯈꯣꯏꯗ ꯄꯤꯊꯣꯛꯂꯝꯃꯒ ꯄꯩꯁꯥ ꯑꯣꯏꯅ ꯈꯔ ꯍꯟꯖꯤꯜꯂꯣ ꯍꯥꯏꯔꯒ ꯏꯕꯨꯡꯁꯤꯡꯅ ꯄꯤꯕꯤꯔꯤꯕ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯇꯦꯛ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯒꯠꯂꯒ ꯁꯤꯗ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯤ. ꯑꯗꯨꯕꯨ ꯋꯥꯐꯝꯁꯦ ꯃꯉꯣꯟꯗꯗꯤ ꯍꯧꯗꯣꯛꯇꯦ, ꯑꯩꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ. ꯑꯩꯅ ꯅꯣꯡꯃꯗꯤ ꯆꯥꯛ ꯇꯣꯛꯑꯕ ꯃꯇꯨꯡꯗ ꯇꯨꯝꯕ ꯆꯪꯕ ꯀꯥꯟꯁꯤꯗ ꯃꯉꯣꯟꯗ ꯍꯧꯗꯣꯛꯂꯦ. ꯃꯥꯅꯁꯨ ꯌꯥꯏ, ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏ, ꯑꯩꯈꯣꯏꯒꯤꯗꯤ ꯄꯤꯕꯥꯁꯨ ꯌꯥꯝꯅ ꯌꯥꯝꯕꯅꯤꯅ ꯍꯌꯦꯡꯋꯥꯏ ꯏꯪꯈꯣꯜ ꯌꯦꯟꯅꯔꯛꯄ ꯃꯇꯝꯗ ꯀꯩꯁꯨ ꯌꯥꯝꯅ ꯊꯨꯡꯒꯗꯧꯕ ꯃꯥꯟꯗꯦ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯥꯗ ꯂꯩꯔꯒ ꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯒ ꯂꯧꯕꯨꯛ ꯁꯦꯟꯅꯕ, ꯁꯟ ꯂꯣꯏꯕ ꯍꯥꯏꯕꯁꯦ ꯉꯝꯃꯣꯏ. ꯑꯗꯨꯅ ꯏꯕꯥꯏꯈꯣꯏꯅꯁꯨ ꯌꯥꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯕꯤꯌꯨ ꯍꯥꯏꯕ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤꯌꯦ, ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯌꯥꯕꯗꯒꯤ ꯑꯩꯅ ꯋꯥꯐꯝꯁꯦ ꯏꯃꯥꯗ ꯍꯧꯗꯣꯛꯂꯦ. ꯏꯃꯥꯅꯁꯨ ꯏꯕꯨꯡꯁꯤꯡꯗ ꯍꯥꯏꯕꯗꯒꯤ ꯍꯣꯏꯅꯦ, ꯃꯈꯣꯏꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ, ꯁꯥꯕꯤꯒꯦ ꯍꯥꯏꯔꯤꯕꯅꯤ. ꯃꯈꯣꯏꯅ ꯑꯗꯨꯝꯅꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯈꯜꯂꯨꯗꯦ. ꯃꯁꯥꯗ ꯐꯧ ꯍꯥꯏꯔꯤꯕꯅꯤ, ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯏꯕꯨꯡ ꯃꯔꯤꯅꯁꯨ ꯍꯔꯥꯎꯅ ꯌꯨꯝ ꯃꯆꯥ ꯑꯃꯁꯨ ꯁꯥꯕꯤꯔꯦ. ꯁꯟ ꯑꯃꯣꯝꯗꯨꯁꯨ ꯃꯆꯥ ꯄꯣꯛꯂꯗꯨꯅ ꯁꯪꯒꯣꯝ ꯁꯨꯝꯂꯦ. ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯪꯒꯣꯝ ꯌꯦꯜꯂꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅꯦ. ꯐꯧꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯥꯞꯂꯕꯅꯤꯅ ꯋꯠꯇ꯭ꯔꯦ. ꯏꯕꯨꯡꯁꯤꯡꯒꯤ ꯏꯃꯥꯁꯤꯡꯒꯤ ꯁꯔꯨꯛꯁꯨ ꯇꯝꯃꯤ. ꯂꯧ ꯌꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯆꯥꯅꯕꯒꯤ ꯑꯣꯏꯖꯕ ꯑꯔꯦꯝꯕ ꯈꯔꯗꯨꯅ ꯌꯣꯜꯂꯒ ꯑꯁꯨꯝꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪꯗꯤ ꯁꯥꯐꯗꯨꯅ ꯂꯩꯖꯔꯦ. ꯑꯩꯅ ꯉꯁꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯦ ꯑꯩꯗꯤ ꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯗꯕꯅꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ. ꯉꯁꯤꯅ ꯑꯃ, ꯍꯌꯦꯡꯅ ꯑꯃ, ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯁꯦꯝꯕꯤꯕꯅꯤ. ꯑꯍꯥꯟꯕꯗ ꯑꯩꯅ ꯃꯥꯡꯍꯟꯖꯔꯨꯔꯕꯁꯨ ꯇꯨꯡ ꯀꯣꯏꯅꯗꯤ ꯏꯕꯨꯡꯁꯤꯡ ꯑꯃꯗꯤ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯄꯤꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯄꯤꯕꯅꯤ. ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯏꯕꯨꯡꯁꯤꯡ ꯑꯃꯗꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯅꯆꯥ ꯑꯃꯗꯤ ꯅꯆꯜ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯂꯩꯔꯤꯕ ꯃꯈꯩ ꯏꯕꯨꯡ ꯑꯃꯗꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯀꯥꯎꯔꯣꯏ. ꯅꯈꯣꯏꯅ ꯐꯩ ꯍꯥꯏꯕ, ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯨꯗ ꯏꯟꯗꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯏꯁꯣꯔꯗ ꯊꯧꯅꯤꯗꯨꯅ ꯂꯥꯛꯆꯔꯤ. ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ.